Mieng tabiro kuting mapung promene kong nona kurumjari san bituna dom no hang birap matam da isa gi meng lai pham mati chahi na chingba su takpira no bagi damakta no lukjari lona lona like comment share su kau bitana bagi mata kurumjari imang asi gi wahang asi di oja wahang kharadang hangjage Yum1da Laigi khubam ani thamba yadi hari basiki maram karino marik chumna pauphum pibir o haibsani hangjari ba achom bijen lamsang tauthang kuno sahi humbu nifu taruk so bijen gi wahang si am phajai kana na hairak pano nangonda khubam ani thamba yade haibase sisu aina hangningi imung amada leiriba laigi khubam si yami sana mahi khubam mama sandong da leire leimaren ka se ngalingai dadi ayung bayum da chingkhai da leinarini chingkhai da leimaren khubam leire imung lamjai phunga matonda lairu leire imoinu khubam salai lenge khubam alik pada lai khubam ahum sidi leng dana adumak leigrabani adudagi imoinu gi khubam leire kaida kairung ba kairung bi gi khubam leire thongjin da thongaren gi khubam leire yumbi da yumbiren aidi men urep jatra gi khubam leire aduna Yum1da leiriba lai che laifam tara mari mangani khubam leiribse aduna ani thamba yade se kadom dage karamba wang no aikhoi da yam chamam nabam phawi adu chingnabam di lei ani thamba yade se amadi haibe yai sana mahi leiriba imung du da Ganesh khinjanba Bishakarma khinjanba Devi lap khinjanba adugumba chana kanglon du di tawbe yade khubam ani lape yade se dugumba dagi oirambadi yai aikhoi ge leibham thokpa lai singdudi lai khubam tare nipan tara he na imung sida leiribani asamaina khangmina se